Wangang Fazitaba Ibotonsana Girls Higher Secondary School ki principal transfer Togadabani Haiba Demanda School Asiki Mahiri Singna Imphal West District ki Deputy Commissioner ki Office Tamna Rally Chatkray Police na Thatlaga Mahiri Singi Mihut Kharaga DC Ga Unnakhre Nasi School Asiki Mahiri Singna Imphal West DC ki Office Tamna Lakpada Police na Uripok Achom Laikai Mapada Mahiri Sing Adu Thatuna Thamki Mahiri Sing Adu ki Marakta gi Mihut Khara Khatgatuna DC Ga Unabagi Ayaba Lauki Kongjang Adu ga Mari Lainana School asida arts stream da tamliba warepam TOMTV kaubi mahiroi aman hai school asigi principal na mamang thagtagi hauna mahiroi amadi mama mapasingda taba nungai taba wahai wata kaya toina sizinaduna lakli mahiroi singi maikaidagi thawong adu semdok pinaba kayarak hanna haijaduna lakpani masigi mathakta ngasidagi numit humni gi mamangda education ace ki director ga unaduna hiramasigi matangda wari sanabada mahiroi singna pamliba thabak adu pangthokani haibagi thajaba pirakhi adom oinamak ngasi Fauba Director amade Principal Anigi Marakta Wari Sanabagi Mami Taraktabadagi Kongjang asi Sangsilakpani Maramaduna Mahailoi Sangasida Principal Amo Oina Laibada Matik Jadraba Oza si transfer Thabidriva Fauba Mahairoi Singi Kongjang Haloi Hainasu Mahangna Makatana Fongdoki Akoi principal gi behavior je pamdabadagi damangta principal gi behavior je semdokpiu haiba matamda akoi gi watabi de director gi manakta chalaba matamda director ga principal ga wari sanaraga akoi gi apambodo purake hairbo bokta ngasi boba numi humni sujala aji bokta director ga principal ga wari sanade haiba paw ma tajabadagi akoi khongjang ase asi yongna changjalakpani Maramaduna akoina hoji pamiba demand asidi principal asi makhadana leiba pamde akoi mana principal oibase matik chade haina longje aduduna akoina sigi wafam aji thambira mantongda asawa sangna tabiraga akoi gi demand ase pibirakani haina thajai ado pibirak tribogdi akoi khongjang ase sungan haloi haina adumaina lepcharaga leijabani